ngasi numida wairam phongkhiba tungan tunganba manipuri sifungsingdagi maroibi ipausing myamna thamjagi ahanbada kangla paudagi khongasaraga humdraga mari subu republic day gi thoram governor na bharat ki masu uhungi phiral pehenduna pangdokre palelgi drug fabda sinariba police personnel manga khudakta terminate tawre chief minister kangla pausigi maroiba pau kharawaina humdraga mari rak subu republic day gi thoram ngarang tungan district singda pangdokre numidasigi Mapungweba Thorum Impal ki Kanglada Manipur ki Governor Laganation and Bharat ki masu uhungi phiral singkhatuna hautoki palel drug phabrasi nariba command personal manga governor ki thakta khanaraba matungda makhoi thabakta gi terminate tawre civil oigera politician oigera drug amadi popi thabrasi nariba khudima single point amatada compromise tawre hen minister nongthomam berena phungtokre wapamasi Kanglada pangthokiba humdraga mari super republic day ki thorum le sarugya kiba contingents khuding makpu akanba Manipur Rifles ki parade ground da opagi thoramle minister na phongdokhibani governor Laganeshana Bharat ki masu ohum ki phiral pahaladuna hawdokhiba humdraga mari subu republic day ki thoramadura police paramilitary force school college sainik school amadi district singdagi lakpa cultural troops singi apun mass pass contingent humdraga tarukta governor na salute pikhi Mars Pass ki Thoramadu Anishuba MR gi Sio Victoria Yengkhomna Parade Command oiduna pangtoki Kanglada pangtokpa thoram loiraba matung ahanba Manipur Rifles ki Parade ground pangtokpa contingent singbu thagat warol pireduna makhatana chief minister na hai Prime Minister Narendra Modi na G20 gi predecessor lauduna malemasi one nation one India one future haiba Prime Minister gi ideas yamna athlete G20 gi mifam si Manipur mathang thagi tang taraga tret amasum taraga nipana pangtokodori loinana mifam si pangtokona miyamna mating pangbiwaiki mangna makha taradun hai handaki palel gi drug phabrasi na ba kamana parcel manga khudak gi thabuk lauthokle war ondra ki lanjanga singak to hawdaba yadi masida miyamna amadi lengana ngak to hawdrabadi Furup asi mutkiba yabana war on drug ta kanagumba police security senrabadi makhoi mangana phangliba seraga si phangani makhoi mangana drug ki mayokta police personnel singna ahing nungthil khaidana singna popi pami yanthatpada wana ringaida police department bu ikaiba pire haina su magna makhata khi atopa pawmana bom mathang pokhai khibadu Red Army Pripak ni claim tarakli India gi Republic Day tharong gi mayokta lei takpani Pripak India ki humdraga mari raksubu Republic Day thoram tungan lahulup singna boycott amadi total shutdown tawkhibadi gi Manipur gi mahausa gi punsi sauna akaiba pikre lambi da gari sing sena khidre dukan sing hangna khidre oil pump sing thonglo na khi amadi mi satpe gi sang hantakhi amaramda total shutdown marak tha sigi kunga manga gi numidang pung manga rom tabada urkhul town gi Gandhi Statue platform amadi numit asigi numidang pung taraga mathui makhairom tabra sakmai police station gi manungsan leiba khurkhul dagi sakmai taba lambi de leiba iron bridge manakta amadi thasigi kunga taruki numidang pung taruka minute taraga marom tabada wangkhai yonglan lairak masinda bom mathang pokaikhre thasigi kunga manga amadi kunga taruki numidang na bom mathang pokai khipadu aina thingkraba People's Revolutionary Party of Kanglaipa Pripak nani haina claim taurakli aina thinkraba lahurlup Pripak Department of Publicity and Propaganda gi publicity officer mangal khumana thadorak sirolamada bom mathang pokayan khipa thawonga du Red Army Pripak ki akhanaba special task force A B amadi C na satakibani masidanatana kemgai Pal ahan bi National Highway kuntraga mapan irilpung police station ki manungsan makairau langdum lam khayamadi hangang khong pangai digi Sekul Road ki lambi matai da bomb plant tawduna thamki adubu state lenga ki leibak phabadagi bomb singa du pakai khidi hairiba thawdok singa chipripa amasuma sigi lanmi sanglup Red Army na loinam sandok India ki Republic Day tharong gi mayukta lisang sin leirakpa do handak sai English singani ga kungo humdo sidasu khongba leitana thoram sigi mayukta leidi habadu takpa thawdok singi loinana bom pokhayan mamasum plan tawbigi thawdok singasi yowulup singi apunba kor ko mamasum atai wakhalun mana baningtam yowulup singna India gi Republic Day thoram boycott tawbabu sogatpa phongdok mamasum thoram sigi mayukta lei haiba takpoina pangdoki ba mani hainasu siorlasna phongdorakli Aroibada yamna lebak thiba nuai tabu urkhul gi thawdo adu Red Army gi Special Task Force A na bom gi timer setting matam khara sena badigi thukibani
ꯊꯧꯗꯣꯛ ꯑꯁꯨꯛ ꯑꯄꯟ ꯅꯪꯂꯕ ꯌꯦꯜꯍꯧꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯁꯣꯛꯄꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯒꯠꯂꯛꯄ ꯑꯣꯏꯔꯁꯅꯨ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯨꯠꯂꯍꯜꯂꯨꯕꯁꯤꯅ ꯑꯃꯗꯤ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯤꯡꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤꯅ ꯁꯔꯨꯛ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ILPꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯝ ꯑꯃꯗꯤ ꯀꯥꯁꯥꯔ ꯈꯣꯡꯆꯠꯇ ꯂꯩꯔꯤꯕ ꯑꯃꯀꯣꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯥꯡꯒꯜ ꯌꯨꯅꯤꯇꯤ IPUꯒꯤ ꯀꯟꯚꯦꯅꯔꯒꯤ ꯊꯧꯁꯨ ꯄꯨꯔꯤꯕ ꯂꯝꯌꯥꯟꯕ SM ꯖꯂꯥꯅ ꯖꯤꯔꯤꯕꯝꯒꯤ ASP ꯔꯕꯤ ꯀꯨꯃꯥꯔꯒ ꯎꯅꯗꯨꯅ ILPꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯨ ASP ꯃꯁꯥꯅ ꯄ꯭ꯔꯁꯤꯗꯦꯟꯅ ꯊꯝꯂꯛꯈꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯃꯆꯣꯏ ꯇꯥꯈ꯭ꯔꯕ ꯏꯒꯤ ꯃꯔꯤ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯄꯥꯡꯒꯜꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ILP ꯗꯔꯀꯥꯔ ꯑꯣꯏꯍꯟꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯈ꯭ꯔꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕ ꯐꯖꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯛꯂꯕ ꯐꯥꯎꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯗꯤ ꯐꯣꯟ ꯅꯝꯕꯔ 9077774889 ꯅꯠꯇ꯭ꯔꯒꯅ 8833705647 ꯅꯠꯇ꯭ꯔꯒꯅ 70055677779ꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯐꯕ ꯊꯕꯛꯇ ꯁꯧꯒꯠꯄꯒꯤ ꯍꯩꯅꯕꯤ ꯂꯩꯁꯤ ꯀꯪꯂꯩ ꯄꯅꯥꯁ ꯉꯁꯤ ꯀꯩꯁꯥꯝꯄꯥꯠ ꯍꯂꯩꯃꯖꯝ ꯂꯩꯀꯥꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯆꯠꯊꯈꯤꯕ ꯀꯪꯂꯩ ꯄꯅꯥꯁꯅ ꯁꯤꯟꯗꯨꯅ ꯁꯧꯒꯠ ꯃꯤꯐꯝꯗ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯗ ꯃꯤꯐꯝꯗꯨꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯃꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯂꯥꯛꯍꯟꯈꯤꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯆꯪ ꯊꯧꯅꯥ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯁꯧꯒꯠꯐꯝ ꯊꯣꯛꯏ ꯈꯟꯗꯨꯅ ꯉꯁꯤꯒꯤ ꯁꯤꯠ ꯑꯦꯟ ꯁꯄꯣꯔꯠ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯏꯪ 2018ꯒꯤ ꯃꯃꯥꯡꯗ ꯈꯨꯗꯝ ꯑꯣꯏꯅ ꯑꯃꯗꯥꯅ ꯁꯥꯐꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯃꯗꯤ ꯁꯥꯐꯣꯡꯂꯛꯂꯕ ꯃꯇꯨꯡ ꯏꯪ 2005ꯒꯤ ꯏꯪ 2013 ꯐꯥꯎꯕꯗ ꯊꯦꯡꯅꯈꯤꯕꯁꯤ ꯇꯣꯉꯥꯟꯕ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒꯀꯤ ꯏꯁꯨ ꯑꯁꯤꯁꯨ ꯑꯃ ꯑꯣꯏꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯀꯠ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯎꯈꯤꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯀꯟꯁꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯗꯨ ꯉꯁꯤꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯧꯒꯠꯐꯝ ꯊꯣꯛꯏ ꯈꯟꯅꯅꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯀꯪꯂꯩ ꯄꯅꯥꯁ ꯑꯃꯗꯤ ꯃꯇꯝ ꯑꯃꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯑꯃꯗꯥꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯉꯁꯤꯒꯤ ꯁꯧꯒꯠ ꯃꯤꯐꯝ ꯑꯁꯤ ꯐꯝꯕꯅꯤ꯫ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯑꯔꯣꯏꯕ ꯈꯣꯡꯖꯪꯅꯤ꯫ ꯃꯁꯤꯕꯨ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯂꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯗꯤ ꯄꯣꯄꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯄꯤ ꯃꯥꯡꯍꯟꯅꯅꯕ ꯑꯃꯗꯤ ꯃꯔꯨ ꯀꯣꯛꯂꯕ ꯆꯤꯡꯃꯥꯏꯁꯤꯡꯗ ꯑꯃꯨꯛ ꯎꯄꯥꯜ ꯀꯌꯥ ꯊꯥꯒꯠꯅꯕ CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯕ ꯄꯣꯄꯤ ꯏꯔꯥꯗꯤꯀꯦꯁꯟ ꯐꯣꯔꯁ ꯑꯃ ꯊꯝꯕꯤꯗꯨꯅ ꯃꯦꯟ ꯄꯥꯋꯔꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅ ꯃꯇꯝ ꯆꯥꯅ ꯄꯣꯄꯤ ꯃꯥꯡꯍꯟꯅꯅꯕ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯥꯟꯅꯕ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯑꯁꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯒꯤꯁꯨ ꯂꯥꯎꯊꯣꯔꯛꯄ ꯃꯊꯧ ꯇꯥꯔꯤ꯫ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 18ꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯁꯤꯟꯗꯨꯅ ꯗꯥꯏꯒꯅꯣꯁꯤꯁ ꯑꯦꯟड ꯄ꯭ꯔꯣꯒꯅꯣꯁꯤꯁ ꯑꯣꯐ ꯏꯁꯨꯁ ꯑꯣꯐ ꯗ꯭ꯔꯒꯁ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯍꯤꯔꯝꯗ ꯏꯝꯐꯥꯜ ꯍꯣꯇꯦꯜꯒꯤ ꯁꯤꯔꯣꯏ ꯕꯟꯈꯨꯌꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯗꯤꯁꯀꯣꯔꯁ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟꯁꯤꯡꯅ ꯊꯝꯕꯤꯕ ꯑꯃꯗꯤ ꯗꯦꯂꯤꯒꯦꯠ ꯃꯦꯝꯕꯔꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯖꯔꯒ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯑꯈꯪ ꯑꯍꯩ ꯀꯌꯥꯗꯒꯤ ꯁꯖꯦꯁꯟꯁꯤꯡ ꯈꯣꯝꯖꯤꯟꯖꯔꯒ ꯔꯤꯀꯣꯃꯦꯟꯗꯦꯁꯟꯁꯤꯡ ꯈꯔ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯀꯨꯞꯅ ꯈꯟꯅꯖꯗꯨꯅ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯂꯛꯂꯤ꯫ ꯗ꯭ꯔꯒꯀꯤ ꯏꯁꯨ ꯑꯁꯤ ꯀꯨꯞꯊꯅ ꯗꯥꯏꯒꯅꯣꯁꯤꯁ ꯇꯧꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯄ꯭ꯔꯣꯒꯅꯣꯁꯤꯁ ꯇꯧꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟꯕ ꯏꯝꯄꯦꯛꯁꯤꯡ ꯁꯣꯁꯤꯌꯦꯜ, ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ, ꯏꯀꯣꯅꯣꯃꯤꯛꯁ, ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯁ, ꯅꯥꯔꯀꯣꯄꯣꯂꯤꯇꯤꯀꯦꯜꯁ, ꯂꯤꯒꯦꯜ ꯑꯃꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁ, ꯕꯣꯔꯗꯔ ꯑꯦꯐꯤꯌꯔꯁ ꯑꯃꯗꯤ ꯗ꯭ꯔꯒ ꯌꯨꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯁꯤꯅꯆꯤꯡꯕ ꯏꯝꯄꯦꯛꯁꯤꯡꯗ ꯑꯦꯀꯥꯗꯦꯃꯤꯛ ꯁꯥꯏꯟꯇꯤꯐꯤꯛ ꯁ꯭ꯇꯗꯤꯁ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤ꯫ ꯗ꯭ꯔꯒꯀꯤ ꯏꯁꯨ ꯑꯁꯤꯒꯤꯗꯃꯛ ꯊꯦꯡꯅꯅꯕ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯂꯦꯕꯁꯇ ꯍꯥꯞꯄ ꯅꯧꯔꯤꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯔꯝ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯃꯔꯝ ꯑꯃꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇ꯭ꯔꯤꯉꯩꯗ ꯉꯛꯂꯧ ꯄꯤꯕ ꯃꯊꯧ ꯇꯥꯕꯅ ꯏꯗꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯨꯗꯤꯡꯃꯛꯇ ꯀꯥꯎꯟꯁꯤꯂꯔ, ꯁꯥꯏꯀꯣꯂꯣꯖꯤꯁꯠ ꯂꯩꯍꯟꯗꯨꯅ ꯃꯇꯝ ꯆꯥꯅ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ꯫ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯟꯖꯪ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯛꯄ ꯀꯟꯁꯇ꯭ꯔꯛꯇꯤꯚ ꯀ꯭ꯔꯤꯇꯤꯁꯤꯖꯝꯕꯨ
escort tawba amadi puning thogatpa amasung parks and awareness hena kansina sathaba mathau tari loinana apun migyoeba public movement sagatwa yamna mathau tari lawyer amadi investigation agency singi marakta cooperation pinaduna court ki proceeding thuanduna athubada case lusilaga wayel phanganaba thamoisina hotna minaraga loinana public cooperation pibasu mathau tari lamdam sida correct approach investigation hena lehna balengana kupthana khana mathau tare swaidi manipur lengana lakthopi diba war on drug as national level dagi lakthorak mathau tare manipur si india ki mapam kyara drug yauhanbagi phawduna sanaba transit state oibina india drug ki issue lakshana bagi manipur ki war on drug as national level dagi lakthokna balengana takshin diba mathau tare loinana mari lenaba singi capacity building hengar hanba equipment sing strong tawba amadi drug thengnana bagi damak border state am oiriba manipur gi dama akanaba ehenba sentencing center dagi lakhopina balenga ana kana taksin basu mathau tari manipur si drug ki phibam lusilakpa amadi border state am oibanina drug pusilakpa sing gi damak leiriba law sing maru oina ndps asi state amendment tawiduna drug lalonba sing capital punishment pihanba amadi lamdam sigu sunaba kan ma law lehen mathau tari swaidi witnessing bu protection pipi naba khanaba law protection lehenba miam da witness oibada sakthuk saba mani puning thawgana bagi thorang hena kanchin ba mathau tare thamoi singna drug thengna bagi damak laingak cso investigation agency lawyer leikai club maira pai bil loop singa ma tungan stakeholder dagi stakeholders gi marakta lairiba gap sing mention na bagi thorang pakhatuna punna sangsimina mathau tare Mahairu Loop Taruk Aims MSF Desam KSS Suk Amadi Aims na sinuna pangtukiba discourse aduda RK Nimai retired IAS na moderator oiki Professor RK Lenin's High OD Department of Psychiatrics RIMS K Megasandra SP NAP P Tomsa Advocate President Amba Pradip Jobam Editors Irap Moirangthim Amit Additional SP Imphal West Case Herozit Additional SP Imphal East Yumnam Rupasandra Secretary Editors Guilds Manipur asina singna resource person oiki amadi Manipur gi CSO singi leader amadi stakeholder kayana delegate member oiduna khanakibani swaidi lushilakpoina kanglepaki meira news te get to pamaruibi ipauk sum khongga sarakana Manipur top channel gi maikei digi myamna thamjage BD personal premananda phangnaba TV dun imung munungi miyoisingda kushinabi waiduna ngasi miyamna wakat mi phamsa takhre Manipur gi mei ka badrak marupona muthana ba Manipur lengana paikhalakti ba war on drug ki manungsana Sandel district ki sakpikarong PS ki manungsanba Oranto haina khangnaba singmaya mara popi pambi yana ba ehing gerek tunu leiringai da mapam khangdana mangki ba BD personal thobal okrap maning lekai digi ningombam premananda singa Elias Dingubu Pikliba Masane madi maki loina bigi minungsi yengbidun imung manung kusinabi haina ngasi thawbal okram da miyam gyoiba wakat mi phamphangkre wakat mi phamadur okram youth club OYC okram lekai mahila mandala madi lekai sing ahlaman amadi imai ben singna sarugya wakat mi phamadur sarugya okram lekai mahila mandal gi president okram sorojini na phongdokibada Lilong singkham na posting tariba BD personal premananda si tha sigi taraga tarukta mayumdagi war on drug ki duty ni haidun sakhibani adubu ngasi phawba pampham khangdana leirakli maki pikraba BDF ki tolabaduna imung manung puramani loinana masa sing mai tamhalibani Pikliba Angang na Leikai gi miyoisinga thengnabu khuding baba purakta bra hangbada thamoi pubu ngamdre maduna Manipur gi Chief Minister N Biren gi miyang makhara ma ku phangnaba kana thinari haina phongdokpadi lekre adubu kharaga hena kana thibiduna Premanandabu imung munungi miyoisinga madi Leikai miyamda shinabiyu haikenesu pawsida phongdorakli atopa pawmanamo Assam Rifles na phaba basanta makhoi gi arwanwe ejeni PLA nate Robin Kuman Inspector General's Assam Rifles is na thadurakwa press release ki pawamoina Urkhul Times ki January 13 ki se phone yoriba Assam Rifles naps PLA gather with drugs in Manipur sida paliba PLA ki active kadaramu ama yawi haidibasi aran pawni haina aina thinkraba Manipur gi Lahore Revolutionary People's Friends RPF ki Deputy Secretary Publicity ki thawpuriba Robin Kumana press thadurakpa siolaman haidi siolasin hai press release asida thawoina maming pandrabas phaba yawriba
Sairem Basanta Singa Elias Bomsa Elias Angamba Sahi Kuntragamapan Apopole Kidrabe S. Gopi Masa Singa Lepam Lakipur Ward number 8 asi RPF Tigi Thaburel Loishangi Yathang 006 DIS PRE 11 Tang 2011-11-02 gi matung ina tanthokraba masum India government ki homecoming policy makada government ki mayek mahausa duna leibedana tana Assam Rifles na makoi khulai oina sejinari ba miyoini ingkumza lisingani ga kungini thoigi September thada police na faduna jail leirmadagi Assam Rifles na lokthok tuna makoi gi ID card pi duna thabak sejina duna leipamini asuna Assam Rifles na sejinari ba miyoema drak kona na pharaba matungda PLA gi active kader phare haina sandokliba sikari maramino basanta si Assam Rifles na amang taithokna ba CM gumna sijinaba yaba makai sijinaraba matungna kanadre khanduna laktuna langthoklibra phare ba drug asi basanta gi drug sumlabra haibadu sirolasin hangli sirolasin makha taribadi Assam Rifles na narcissistic blame shifting tactics sijinaduna RPF asi drug lalon mani haina maral sijinana bhotnari basi kari sukanaroi RPM na drug ki mayokta Manipur gi tungi yumburel sing kanana ba khongjang sangsili amasum India lengang na sandokpo drug ki lan miyamda phongdokli basi miyam pumana mayek sing na khangi hari security force sing na khurak hangdaba makai saugri yungbugumna yungduna leiriba lambel asi phawduna drug sing Manipur pusilakliba amasum marang kaina phangli bisi karamna sangliba no amasum phangliba no ingkumza lisingani ka kungani thogi December tha horakpada Technopal manungda Assam Rifles na thamliba Myanmar gi lalhaubani haijaba People's Defense Force PDF ki marueba commander amaga konana drug mayam ama mafam aduda posting tariba Assam Rifles na phai Assam Rifles na PDF ta tamu manungda riba mitei lalhauba ka pangamlabadi mi amasum pot thadokani habaduda PDF ni haribasing aduna yaduna Assam Rifles na phariba drug amasum PDF ki commander adu thadoki masida scenery ba drug singa si kada yokhrabagi haibu wangsu siolasin hanakli siolasin makha taribadi handak Manipur Police Commando drug khara drug mari leina phai makoi singa si karam namati kaidobigi pharibano Assam Rifles na pharaga thadokiba drug asiga mari leina bra Basanta amasum Police Commando sing pharibasi Independence Public Inquiry ama tawrabadi asuma soidana thokani India natraga state government thajaba thamlabadi asuma phanglaroi loikragani Manipur state ki war against drug as security force na maruina Assam Rifles sanariba drug ki lila asida mai pakadoribra haibadu sanglakli seolasina aroibada hairibadi mafam amada natraga amada foot Pauthura e haibasi PLA asi mayamna lamai thanbini haine PLA lanmi singna singi lamda satpa matamda Assam Rifles singna khangkhre haibigi paulai pausi sumbasu sumi asumna lamai thanbi PLA gi paudi phangmangamlaga sungleng lengdaba popi pambi lampak ama thabadi kari maramgi khangdribano Assam Rifles na makoina thadorakwa mercenary singa pullaga thaba popi pambira CM Berena popi pambi thaba sida kulai paibising sene haidi draka mari lendana drakpu sponsor toriba Delhi gi yakabu yengadra natraga Manipur gi miyamna drak laisat ki matangna lauriba sibuta kadra lamuknaraba CM Berena kulai paiba haidibasi Manipur gi miyamda Assam Rifles senare haiba khangnaba pakhong salibra haidenisu pausna makatana phongdorakli losilakpo ina to papaw manamo ojani transport awu yaningde Technopal district ki manung sana National Highway 102 dagi kilometer tade muksa laga leiba Koktha village ki amakakta ngairaba Koktha High School gi locality ojani haibadi A Bira Singa amasum T Tara Singa bu khutaka transfer order thurakpada Koktha village authority Koktha Maira pai bilu mairoi singa madi miyam horaktuna wokat mi pampang tokre ngasi Koktha High School mamang school sigi locality ojani transfer order thokiba du yaningdaba pungdoktuna wokat mi pam miyam sataki ngasi gi wokat mi pam maduda we demand to revoke against the Koktha High School immediately we demand a transfer of to locality teacher haina thaba placard sing pahi wokat mi pam maduga mari lena Koktha village authority ki secretary Sanjoy Singa na pungdokhibadi
Kokta High School asi chaukhatawa yadi haiduna Chief Minister N Biren gi miyang makhada oja singi leifam ka taruk sabiki loinana school asi hingnaba locality da priority piduna lakhi loinana qualify oiba miyoi leirabadi oja hapi ki khudong sabas pigani haina thajaba piramlaba matung asida khangauduna school asi bi hingnaba kana hotnaduna lakliba locality oja ani bu khudak transport awaibasi school asi mutlo amadi leitrabas yai haina tawbagi mawong thawongni haina lawi haina saphungdokhi Bangna makhatana hai transport of oza ani si report of bidun school si thambina ba mari lenaba department gi makok thongba officer sing na nungsi bidun transfer order kak piwane su press ki kuthangda haijaraki adu hauchuina dimyam paus matang sel sinjarage mas myam puna no update kaminasi